stone. Where is that? Hey, Gnasidi akoi garden center da la e compost kara kai kai no har kari kara khara yeng se haidana la e pochai plant kari kara su khara yeng se haidana sini ko garden center yam chaw ni ko mai garden center se smaina changi e sidana lai mayam ko no ba dak semba mayam ne ko se jiti mask kumba yaura agadi ko weather se khara pharani duna pochai thaba su yar ani ba panbi ano ba yam semam me ko tino panbi sing se khare radi mars april na dai di loina sit khrani so ano ba mayam ama ko sema lakhini hai tare ko maina moi semaga yam phajana yon ba hai tare sigi garden center se yamna tiyango aloe vera ne aloe vera se yam di pame du leira roi ko sidi na sidi leira roi ichi yung olai macha panbi ko seme du gamra ga pulap na yon ba hai tare panbi sinje yango smaina moi smaina semaga ko phajana yole na panbi smaina ugi char gi type ta ko sije gi sidana mai compost semba da ko compost semba je smaina hana smaina roi semaga thamaga ona lawning ba lakpa matam na ko pora da ha da yon da hai tare to panbi sinje char phajana seme ko si ko yi road side da thaba mayam panbi mayam duna sasu char mayam leire char yam seme ko andakti yam phajana seme phajaba lai ga su yam yaw bane sise jiki weather khara phara ani ko march dagi di april dagi di spring la abni aduna phajana thaba yarani sina mapan de su panbi sinje am lai bane phajaba ko koi moi di phajana smaina sigumba je tharaga mogi fence kumba semaga ko phajana cutting tawraga semba panbi sinduni ko sisina amuk char me amuk leire panbi macha gumba do du bagi char kumba sinjuni ko amanung da sume amama leire sasu panbi me amama leire ko sigi panbi se moi sida phajana decoration tawra ko yon bane sise yam phajabane ko akoi manipur daga hairaga thaina akoina angang oi kandaga yarik daga hapa panbi duni ko mana haigadra tuki panbi do hai tare ko yam phajana moi saida tharaga decoration semane yam chaw bane hai tare ko moi ki garden je yam tina sidana rose panbi ngakta moi semaga thamme rose makhan gi rose yam yaw bane sise angoba angangba yam chaw ni garden center sidana koi thana ba pot achaw ko gamla moi gamla sinje lung diam lung bane ba do lung decoration thamba gi damakta ko There's a lot of place, but I think the climate is not that good for plantation. Yes, and that's just a lot of us take it. It's hard, very seasonal when you're like older, very hard to come. My place we get all seasonal fruits and vegetables. Yes.
manungdasu ko hargumba bag kari kara yam yole ko sitana gamla achaw achawba yam leire sidasu statue mo sumaina yumgi thongan changbhamda ko statue thambase yam chatnaba ne moidi ko aduga sidasu gamla sumaina gamla achaw achawba khillaga thambase moi yam pamjabane ko moi saidadi mayam ama leire ko gamla singse yam chabane aduga lungba haitare ko yam churume makhose sumaina statue moidi yumda sumaina thambase yamna chatnai ko nusidre one nupi machagi angang nupi machagi statue si mayam leire sumaina statue moidi yamna thambase sumaina moi yam thamnai ko saidadi moidi sumaina decoration tawbase yam pamjaba haitare ko yum chanapham yum thongan chanaphamda gamla achawbaga thadana adagidi statue ga thamdana decoration sembase mokoidi moi chatnabi ko moidi yam pamjaba haitare si gamla achaw achawba ngaktane ko si yamdi lumbane adagi si manungdasu ko si akoigi planting da sisinaba kujukulai mayam sidana plastic ki gamla sing mayam leire ko kaisu si haramaga adagi sigi carrot se mana tale na pire Mangarang pang compost bag amaga masigi organic fertilizer ko sa adagi tanam chamaga leire kaisu masigi sina garden dugi changpham mayada ko tulips mayam ne thari se garden reel